बिस्मिल्लाहिर्रहमानिर्रहीम। ngasiगी mawjudi isana khwaidagi hena pamba posaksing adubu Allahgi damakta Allahgi lambida sadaqah tawba kathokba. Hazrat Abu Talha Ansari radiyallahu anhu Huzur Akram sallallahu alaihi wasallam gi nungsira marub singi manungdagi amani Madina Munawwaragi musalman singda khwaidagi hena pamba khwaidagi hena ina khunba misak amagi manung amasu erami. Mahakna dingi thabuk singda yamna kharas torami. Kariguma mafhum amada mahakna paisagi darkar oire hay khangak patarabadi masagi mal adubu kathoami pithoami. Karigumba tanja amhuwa mahak ondagi manghallamde mal dingi thabukta sijinnaba asi yamna mahakna harawi amasung madubu yamna mamallaina laurammi. Mahakna masagi mal singda khwaidagi hena pamba maldi bire ha hairiba laikona sina khwaidagi hena pamba orami. Hairiba laikona si masjid nabui gi manakta na lerami. Nabi Akram sallallahu alaihi wasallam su ayamba matamda ayambana hairiba laikona sida salami mafam aduda guha amalai. Hairiba guha adugi ising adu yamna sengba amasung haurami. Mahak sallallahu alaihi wasallam na madugi guha adugi ising adubu yamna pamna thai. Quran Karim gi masigi ayat lan tanalul birra hatta tunfiqu mimma tuhibbun. Masigi ardi hek nakhoina nasana khwaidagi hena pamja posak adubu Allah gi damakta kharas tawdrifoba mapung phawa neki awang ba ajar khwaidagi hena matik mo leiba ajar adi awang ma ajar adu sawab adu phangmang ngamloi haibani. Masigi hairiba ayat asi tharak padagi Hazrat Abu Talha radiyallahu anhuna mahak sallallahu alaihi wasallam gi manakta laaga hangachai ho Allah gi rasul aigi khwaidagi hena mamal leiba amasung pamjaba maldi bire ha hairiba laikona sini. Allah gi sanayat hangasigi matung inna neki gi awang bathak adu phangnabagi damakta aina masigi laikona sibu nahak onda sinnajarabani. Nahak na pam mawong damasibu yenthok piko. Mahak sallallahu alaihi wasallam haraw rami aduga haira ami haraw na haira ami wah masi yamna kanaba amasung mamal leiba malni masidagi miyamna yamna kanaba phangani. Adugi matungda Allah habira ami Abu Talha aigi moti asini nahak na masigi laikona sibu nasagi mari mata singda yenthoko mahak na amka hangachai yamna fare amasung adugi matungda masagi mari mata singda masibu yentho ami. Nungsiraba marup sing aikhoisu lupa paisa dingi thabukta haraw na kharas tahousi isagi isilli naw sing natraga mari mata singda isana pamjari pusa adubu kharas tahousi Allah Taala na yamna haraw bigani amasung masigi mahutta khwaidagi masdagi hena fawa posaksu Allah Taala na pibigani. Allah Taala na khoi khudung puhai gribas da amal tawmangam bagi pangan pinabibo olsano.